Ngasi dagi HOURAGA mathang thagi tang tara PHAOBA numit taraga taruk ni chupna pangthokadaba International Day for the Elimination of Violence Against Women and Girls ka wari LEINANA Palace Compound LEIBA HAPTA KANGJEIBUNG Gate mamangda Candle Light Vigil among Ngasi Pangthok-Khre Candle Light Vigil aduga wari LEINANA Women Action for Development ka Secretary Sobita Mangsa Tabamna hai Mamang chehigi me ahum dagi chatharakliba lan asida kukit jawri singna maitegi nupi angang singda tongan machaithien kaya ama piri Handak ikui kuidingai dasu kukit jawri singna juri pamdagi nupi ahum angang ahum puna micham taro faduna pukraga mihatina hatoklaga barak turalda thadabirakhe Saiton dasu law suduna leibi nupi ama kukit jawri singna tongmaina kaptuna hatokpikhe Masida natana kautrukta drone bombing tawduna maunaha ama hatkibada natana mahaki macha nupi ama tamthina sogan bikhe asigumba nupi angang singda chathakiba thawong sing asi akan mongda kandem tawi haina magna phungdokhe Ngasigi Candle Light Vigil aduda Save Women, Save Children, nupi angang sing baligi habing nate amadi. Kulay paijataba nupi angang sing da target tawgano haina iba placard kaya amaso paike. Koina saruk yabagi maramdi Manipur silisang sitna Armed Forces Special Power Act thamjanduna nupi oibi kaya bu izat mangan ba hatlaga langthom ba adagi nupa mayam am hat kibagi awa ana mayam nupi sing angang sing na khangduna lakpagi mathakta ngasi dilamda masida 2023 gi May the 3rd dagi onwards dagi ngasi bawda lepulaitana akhigi kano ongoing violence sina maram moraga especially nupi amsong angang sing yam achau jai thing ji pire yamna sathiba drone attack sniper attack tawriba mayam ji khulai mayam jing sina kadai digi lakpano adga nupi angang se lan yawbra ba nupi angang se lan yawde we are not attending in any warfare just nupi sing se lan su yawdaba khulai su paidaba nupi sing se kadobigi target tawrino ba stop targeting women and children save women and children haiba pandamda akhoi ngasi gi observation asida saruk yapane